Mai chang nine laktababu yaningdaba phongdoktuna Wangoida leiba Imphal West to Electric Officer Electric Consumer Singh amadi Wangoi apunbagi club ama oiriba Young Development Union Club YDUC Wangoi gi thomi singna apung kunmari gi manungda mai chang nine tharakadabani haiduna khongjang jangshingkhri Tungda Khongjang Junction ba Miyoi Singa Wangoi Substation Office asigi Manager ga Young Development Union Club Thomi Singa amadi Electric Consumer Singa mai chang naina laktabagi matangda wari sanaki wari sanaba loiraga tholakpa da Paumi Singa unaba amada YDUC President Sagolsem achobana phongdorkibada mai line sing asi mai chang naina laktabana Normagi pung kunga mari na saba asida pung taragani thoi mai laktaba asi yamna awaba kaya mayoknari amadi hauzik matam asida mai asi darka yamna oiba posak amani haina phongdokhi amata like pawa yadraba amadi hauzik matamsida mai gi darkar se aduki matik wangaba matamsida mai je suyana sangna aidaba siguma film sida pena dabadagi Pazaiba unazabida manager na haribana mai nungai tabagi maramji moina moigi oiba terminology da makhala mani da hai mai nungai tabagi maramje makhala mana transcom discom khaido kibagini hariba transcom discom khaido pasida nakala madala riba transcom gi saina mai ji failure warakani aduna failure warakani haidna amana amada taison narakanda hariba moigi staff sing jisu tamyam da piriba mai gi sangje mayam loi khambirangani mase transparent hoina thamba poni aikoina su adumo maduda yenga zo dum khambigani mai je yam thina nungai trabani asugana mai nungai trabasida prajamyam sina asugana khanga aduga nomagi rental dudi adum piribani auna prajamyam je ngasidi mai je yam nungai mandabadagi mai je nungai nabugi damakta manager unaba lakosda manager na hari bajigi matangda fully commitment to ngamdabadagi aikoi kawada salaga executive ardi moigi sabchana full manager haigadra kawagi executive chief unaraga easy unaraga mago ina wari je makha sathana na bugidamka mai nungai na bugidamka lambi je process tawrasi harga aikoi hoji kawada sakani kawada salkanda kawada gi amu ardi MD होना मैनेजिंग डायरेक्टर MSPDCL की माँ तंगाई फदन उन्नबगी हरदी लाइनअप ने अखोइना तौजरई जे माँ उन्नरगा अथुबा मतमदा पुंग कुनमरी की मनुंगदा मई नुंगाई हंबियो हाइबो वफम दुनी अखोइ वांगोई की प्रजागैना हजिक थमजरिबो वफम जे करिगुंबा हरदी मई नुंगाई हंबियो हारगा सुन नुंगाई हंबिदबा तारगदी हो निंदबा थौदो आई मथंग मथंग प्रजा मियांगे वाकत ताबी दबगिदमक्ता मदुगी नुंगाइतबा खोंजम के मथंग मथंग संजलकनी हाइबजे हरदी MSPDCL ना सु खंबिबा फै अदुना प्रगति मणिपुर प्रॉब्लम जी अमा सॉल्व तो नमजिदा प्रॉब्लम अमा मल्टीप्लाई तो बजे फत्ते हाइबो वफम जी थमजबगा लोइनना मसिदी एखोइ मियामना मईगी नुंगाइतबगी जे नुंगाइ हननबगी संजलपगी अहानबा